Impact TV bu thawai tana mieng tabiri ba khwai puno pu ahan mamak da ranina melbamna taram nok chawaloina khurumchari nasi Khangminashi Manipur hariba tharumasida khoina puduna lakchari ba misakasidi iramdam asigi mingchat puduna lakraba 11 Junior Asian Championship 2023 gi khogi wushu masanada bronze medal phanglakraba nomaitem nikhil amadi mahakpu takpi tambirakpa oza yumlembam sapnaga unabi tangkakadu lawjage ahan bamaktada oza amadi nikhil putara nokchari ko Yamasu kumuna kurumjari ahan bamaktada nikhil bu a big congratulations ko handa khogi iramdam asigi mai pudona lakpagi damakta hanana thagachari ado nikhil gi ima baba ming laifam ko ado isa je hoji class kya tammi haibado mayam dang khanganse Babagi ming nongmaitem vision mamai ming na nongmaitem sumitra ai nam thong khlem ni kai deni class na 8 kajar class 8 kare bako ado kari school da tammi no ai school heritage kan bet heritage ta ado ozadam lakchage hamamaktada ai yumlembam sapna devi ai irul bung kaira wang lekai dagini aduga ai samag yum panjare ai yum panba maphamna ai kakching turel wang maning thau pareng da yum panjabani ado koigi nikhil handak ki koigi Asian ko wushu championship da bronze medal phangai ko si kari phawge ahan bada yam nungai phau ko koigi airport taga tholapa matam da mi anga leirambra leirame ba lekai da okpa khotpa tawbra tawe ba ado nikhil akoi Manipur da gine pulapna mi kyam chatke handaki kono se participate tawbase mi taramatoi ado oja course nung badi yautabra course Manipur dagi course am yawe atopa side ki mi pulapna oja je kya pulapna chatke oja mari chatle ba ko ado kya numi kya ni no ada sanari she numi manga ni chane numi manga ni 5 days ne ba ko ado lamsi kai lamda Macau China da ko ado international level da chala amani ko nikhil se hanadi India manung da oina koi medal mayam phanglakhi bane ba ko ado India ga atopa country chalak pasiga khena base kari no ni kya ma ai level sanaba haidi khena rak podo ko ado chaba thakpadadi chaba chu moina dum hele ba international level na hen greba ko ado oza dam lak chake oza ngasi khoi nikhil na smaina achievement chauna khoi gi iram dangi pur lak pase kari phawge oza yam nungai ba phawe aina mangjarak pa dream ai kharagra ai lak padong na su isa da pokchei oza moina ai je ai aham bad sum haizer ke ai je 2015 da ai samak national games ki goal na ai sarkar na thaba ma pibi bane ai pt do ina leiza bane pt da leibasi ai yangdong hai ba mafam da ai school da leiza bane adubu sida yas office da ushu gi kanam ta leiti haidana ai ozara sing director na laga kauraga ai je utilize to bane 2017 da so 17 da gi makhoi je sum aina semjarak pa 17 dai semaga moi je 18 19 dai junior da su hai bani khilji gold medal ahum phangba yaure ani phangba yaure ama ta phangba su yaure smai achievements yam phajana dum lae aduga man handaki magi 11 junior world Asian championship da magna smaina bronze medal lorok pai base aingon da su yam haraujaba smaina international da khoina loba hai base yam wana thokpa kai gino Asian countries de usu da tawlu da yam lingeba ling bazina akhoi isamak ta ju thengnarak panina mana smaina loba ngamak pai base ai kitang da honarage ai next Asian Games World Championship am lai sida so ai hena loba ngamba ama oina ba moi puthoke hai base ai oza moi nei khanje haidi oza haibasi koi second koi parents ne haiba tari ko father and mother ni ko adu ngasi nikhil na mai pa ko matam da amu hena zara rangani na khanje ko adu nikhil baba ima gi reaction di kamai ta wena handa ki Asian Championship se lor pasta yam harau ba lekai da okpa khotpa tawbudo kari pirakhi ge case award pumba pirakpa leibra ba pirakte ba adu taraksu case award te hen ba miyam na nungsibi baduni ko marudi ko ado handaki championship sida lorpase bronze ni ko mamang dadi gold medal mayam hoji ozana panbiri ko gold medal mayam lokre India gi thopa matam dadi ko ado khoi India gi mafam karam badano isana haidi gold medal lorki mayam se Jharkhand da gold ahum lore Tamil Nadu da ju gold ahum lore
ꯑꯗꯣ ꯍꯤꯃꯥꯆꯜꯗ ꯒꯣꯜ 2 ꯁꯤꯜꯚꯔ ꯑꯃ ꯂꯧꯔꯦ Okay. ꯍꯥꯏꯗꯤ ꯒꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯅꯤꯈꯤꯜ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯅꯤꯈꯤꯜꯒꯤ ꯑꯇꯣꯞꯄ ꯍꯣꯕꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ? ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯒꯦꯝ ꯁꯥꯟꯅꯕ. ꯃꯣꯕꯥꯏꯜ ꯒꯦꯝ ꯁꯥꯟꯅꯕ. ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯤꯀꯣ ꯍꯥꯏꯗꯤ ꯇꯤꯚꯤ ꯅꯨꯡ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯃꯨꯛ ꯂꯩꯔꯛꯇ꯭ꯔꯦ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯄꯗꯒꯤ. ꯑꯗꯨꯕꯨ ꯅꯤꯈꯤꯜ ꯃꯣꯕꯥꯏꯜꯗꯤ ꯌꯥꯝꯗꯤ ꯄꯥꯏꯕꯤꯒꯅꯨꯀꯣ. ꯍꯥꯏꯗꯤ ꯒꯦꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯗꯤꯛ ꯆꯨꯈꯤꯗꯅ ꯉꯁꯥꯏꯒꯤ ꯋꯨꯁꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕꯗꯣ ꯑꯃꯨꯛ ꯊꯩꯗꯣꯔꯛꯄ ꯌꯥꯏꯀꯣ. ꯑꯗꯨꯝꯕꯨꯗꯤ ꯍꯥꯏꯗꯤ ꯁꯥꯏꯠꯇꯕꯨꯗꯤ ꯌꯥꯕꯀꯣ. ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯤꯈꯤꯜꯗꯁꯨ ꯍꯪꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯋꯨꯁꯨ ꯍꯥꯏꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯪꯅꯕ ꯈꯔꯕꯨꯗꯤ ꯂꯩꯔꯝꯃꯅꯤꯀꯣ. ꯁꯣꯏꯗꯅꯁꯨ ꯈꯪꯅꯔꯝꯃꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯈꯔ ꯍꯥꯏꯗꯤ ꯕ꯭रीꯐꯂꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯋꯨꯁꯨ ꯃꯁꯥꯟꯅꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯋꯨꯁꯨ ꯃꯁꯥꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯋꯨꯁꯨꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯚꯦꯟ ꯃꯌꯥꯝ ꯈꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯥꯅ ꯁꯥꯟꯅꯩꯁꯤꯅ ꯇꯥꯎꯂꯨꯅꯦ. ꯑꯩꯈꯣꯏꯒꯤ ꯁꯥꯟꯁꯧꯋꯅ ꯑꯩꯈꯣꯏ ꯋꯨꯁꯨ ꯃꯅꯨꯡ ꯆꯠꯂ ꯁꯥꯟꯁꯧꯋꯅ ꯑꯃꯁꯨ ꯂꯩ ꯐꯥꯏꯇꯤꯡꯒꯤ. ꯃꯗꯨꯅ ꯐꯥꯏꯇꯤꯡꯅꯤ. ꯑꯩꯈꯣꯏꯅ ꯇꯥꯎꯂꯨ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯑꯣꯟꯕ ꯊꯥꯡ ꯄꯥꯏꯕ ꯆꯩ ꯄꯥꯏꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯥꯏꯇꯦꯝ. ꯃꯤ ꯑꯃꯅ ꯍꯧꯖꯤꯛ ꯏꯚꯦꯟ ꯑꯃ ꯊꯣꯛꯄ ꯌꯥꯕꯁꯦ ꯃꯤ ꯑꯃꯅ 5 6 ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯔꯦꯕ. ꯑꯗꯨꯒ ꯃꯔꯛ ꯑꯝꯇꯪ ꯊꯠꯆꯒꯦ ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯦ ꯀꯌꯥꯅꯣ ꯈꯥꯏꯗꯣꯛꯏꯁꯦ? ꯀꯦꯇꯦꯒꯣꯔꯤꯁꯦ ꯁꯕ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔ ꯁꯤꯅꯤꯌꯔ ꯈꯥꯏꯗꯣꯛꯑꯦ. ꯑꯗꯨꯒ ꯆꯍꯤꯁꯤ 7 to 12, 12 to 14, 14 to 16, 18ꯒꯤ ꯃꯊꯛꯇꯩꯗꯤ ꯑꯃꯨꯛ ꯁꯦꯅꯤꯌꯔꯅꯦꯕ. ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯖꯨꯅꯤꯌꯔ ꯆꯠꯂꯨꯕꯅꯦ. ꯑꯗꯨꯗ ꯃꯥꯅ ꯂꯧꯔꯛꯄꯅꯤ. ꯑꯗꯣ ꯃꯥꯁꯨ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯁꯕ ꯖꯨꯅꯤꯌꯔꯗꯒꯤ ꯒꯣꯜ ꯂꯧꯔꯛꯄꯁꯤꯅ ꯍꯧꯖꯤꯛ ꯖꯨꯅꯤꯌꯔ ꯀꯥꯔꯁꯤꯐꯥꯎ ꯃꯥ ꯒꯣꯜ ꯑꯗꯨꯝ ꯅꯦꯁꯅꯦꯜꯗꯗꯤ ꯂꯧꯔꯤꯕ. ꯑꯗꯨꯕꯨ इंटरनेशनल चप्पदसु माना ब्रोंज अमा लौरकपसे यामना मागी अचीवमेंट सम फगले हाइबगी खुदमनेबा ओंद पीरिसे अदुना मार्शल आर्ट्स अखोई वुसु हाइबसिदि अखोई मणिपुर गासु याम चानाबा गेम नेबा अखोई मणिपुर गी लैरिबा अखोईगी फिबम मूर्ति कितक पिंतक चिंतक मसा खेंगबा खोपजे अखोई वुसु याम चानाबा ओइबा अदुना लैरिबा अखोईगी सोसाइटी अखोई मणिपुर से लैरिबा खुदिंगमक्सु अखोईना सुक याम चानाबा अखोई गेम असे खंगदबसिंगनसु अखोई इम्पैक्ट टीवी गी थ्रू दगी अंगांगसिंगजे अखोईगी चानाबा गेम जे अखोईगी कानाबसे अई साइटेजु लौहनिंगे फजना बु होनरदी अखोई लौबा याबगी मयाम लै हाइबसिसु अई हाइजनिंगे हाइदी कानारीगो अखोई अदुम सान बुसनारोगदी मफम अमदो ओइरोको अदुम कानाबदी लैय मयाम कानाग्रे एशियन गेम्स अदगी वर्ल्ड चैंपियंस एशियन गेम्स तगा लौरखरगदी फंगेबा मागी केस अवार्ड अदगी थब्बा कै खांग मयाम चाउना फंगरेबा अखोई मतमजो आई इसामक्सु आई एशियन गेम्स प्लेयर ने आई नेशनल गेम्स ताई गोल्ड 3 पी आई जो मोइन हाइबा गेम्स आई जो गोल्ड 3 मरी अदुम पीरगा आई कंटिन्यू लाए अदु आई जो एशियन गेम्स प्लेयर ने अदो आई एशियन गेम्स सानारकपदा आई 7 रैंकिंग लाए अदु आई परफॉर्मेंस दगी आंगांग सिंगसिदा खतंग हापकलगदी आंगांग सिंगसु मेडल गी चांस लेगनी हाइबगी आइंगोंदा फाउजैयबा अदुना आंगांग सिंगदसु ट्रेनिंग जे खितंग कन्ना पीबा आंगांग सिंगसु हराव राव ट्रेनिंग जे थवा यावबीबा अदे लैगिरिबा लै खंगदबा उसु कैनो खंगदबा मयाम सिसु लाआगा उसु जे खितंग सानहनिंगे दगी जिम्नास्टिक आइरो उसु आइरो दगी लैरिबा मयाम जिसु गेम खुदिम अखोई मणिपुर सिगा अखोई याम सानबा अमा ओइबा अदुना अदुई खुदोंग साबदु लौबियो हाइनी अदो निखिल अखोईगी नसाइगी वुसु से करम्बा स्टे हाइदी कंट्री गी मसाना नबि खंगब्रा कई करम्बा कंट्री गिनो चाइना दगिनेबको चाइना गी ट्रेडिशनल अखोईगी मोइगी ओइजबा मसाना अमनिको अदो ओजादा मुलाकचगे ओजा से चही क्यादगी अंगांग सिंगजे ताकपी तंबिरकपनो हाइबदो अदु अमतंग पनबिरम 2011 दा झारखंड नेशनल गेम्स गोल्ड 3 लवे मदुगी अचीवमेंट दुना सरकार ना थबक पिबीबने 15 दा 11 दगी तानारकपदुना 15 दा थबक से यारे अदो यारकपदुना पीटी ओइना पीरगा आई स्कूल दा लैरमे स्कूल दा लैरमबदुदी स्कूल दो याम लाप स्कूल अमदा चिंग दा ताबनिना अंगांग जे लाकपोइ लाक्तबोइ तवे अदुना चत्तबना जु नम्मे अदुना आइजे डायरेक्टर नजु कौबिरकपा से मी लैते लाओ हाइदना से थारकपस आइगी लाइबक फबने हाइना खले अदुगा अंगांग से स्टेज दा मोइ ला लैरमगा आइना अंगांग ताकपसिदा 2017 दगी मोइ ताकपसे आइ हौरे 17 दगी हौजे 2017 दगी को अदो हौजे हौजे से छात्र कयाम लैगे आई छात्र से अराउंड आरसीसी दा लैजे अंगांग 80 मुक्ति लै 80 मुक्ति लै ताउलु सानसौ पुन्ना ओके नसागी ओजाना हौजे हाइबिरिबा ताउलु एंड सानसौ को अदो मसिगी खेनाबसे सिजो हाइपतंग ता हाइदि ताजनी
Wusu masana je akoigi martial arts, Chinese martial arts ne. Chinese martial arts de akoigi wusu sida ju akoi part ani thongna khaidoi. Sansa waiba maga taulu waiba maga. Akoi Chinese singna usi akoigi war de season ramba adungba posak mani akoi wusu je. Aduna akoi ga yam sana rizina akoigi sarit sarak yauba suongba onba thang ta kari kra mak sida loi yauriba. Aduna akoigi Manipur iramdam jida ju akoigi thang ta sarit sara haiba je akoigi pithok charakpa. Sigumba ju yaubanina akoi Manipur jidasu talent ama angang yaubanina wusu jiga sana ba ma oirineba aduna hauji thaina dagi akoina khangak padagi wusu je dum Manipur na dum mangjin thana India dagi di leiri ba tawluwai jida adubo haujikti akoi Manipur iramdam jina hotna ba je kitang watlakpa aduga akoi maitai singna akoigi thabak phangba army da CRP da SSB da leigiba singsina ko atopa lam da leigraga atopa singji koi state singji jojik ti phaja khaleba phaja khalak pajina koigi angang gai je moi asongi so dum phajare phajarak pai se akoigi yengnaru da di yam di khetnari koina hotna ba wat paine ba hotna ba je akoigi di akoigi sum corona sum yam lesan gre suti sum yam marang marak ta leibasina angang gai je school nung chatna ba khotna ba tobasina kana ba je kaino haibasi khang khang da bagum aduna migi na practice se helak panina sumaina migi su phajare akoigi su sidagi hena akoi tholak pasina angang jing je sembudi semi hena ju semninge aduga Manipur dagi wusu je tawlu hai basdadi tangkhai je koi Manipur na dum phangi lauri hauji pokeso haidi koi India gi wana di Manipur heli si mata da nungai je ko haidi ozagi mahi do ya le na takpani ko do takpani ado nikhil ngasagi China da chapam matam da ngasagi 5 days se koi gi pung kya dagi sanaba se koi thokpa hoge sanaba ayuk ki di pung nipan dagi pung barobo ayuk ki pung nipan daina barobo ko adugi after koi gi 12 koi PM se sidi kai mai tro lai aduga lansaraga pung ani dagi pung taruk pung tar okay amung continuity amung lai ba ko pung kya dagi ba pung ani dagi pung taruk ma ado after pung taru mai dinner di pung kya da bijage pung taret dagi pung tarabu hari ado atopa khoi gi China haise khoi buk chat pa phangri ko nang di chat lurabane ado nang kamai to ge het khong thangjala pa matam da China je yaure khangma matam nang kamai phauge wakhal do yamna rau fa kai urake ba nang min urok da kha tamau ne taninge ba moi ada discipline yam nai ba yamna lu nan ba adagi moi chab thapugum ajo boil gumba healthy pochai sing kangsoi haiba tare ko mai tei dadi ko adum bane cham ba product mayam se moi chai haibane ba ko adu nang ada lunch and dinner tawra ngani numi manga ni se ada khwai ri haugi ba numi che karam bano nang khwai ne pam cha gi bachin jak se moi gi da khwai pam sa gi bachin jak se moi fried rice nang fried rice da pam ja gre ba atopa di cha do fried rice da nang haile atopa di cha do atopa kha yen ba ogumba san gumba kha sare ado moi gi dining je kamai to ge hadi noi gi mayam khoi team oina plam lak pani na ko not only team atopa country mayam du lai ne ba ko adu cha ba gi thak pa moi gi table manners se kamai to we hadi pham ba moi gi line khoi gi sidadi queue je jar sang jan na dra amai to na bra kamai to ge ba du gi da tang khang jan nge ba akhoi lai ba hotel da di team ahum tang lai ba na chabam gumba da jam chin boy de aduga chabam lobam gumba di mi lai tar ma dum jaja launa re chabam gi phamam gumba di adum table kun mu dum lai hadi amai to ga nang de tau gre cha gre loi gre ko ado pung je moi da si noi gi light off se moina hadi nang si pung tara de matung da gi light off to ga nang tum madam ne hai begi moina discipline adumba adagi order ga pirak pa yaubra tumba gumba cha gumba di adugumba order pirak pa yaude ba ko so nang na China da chapa matam da di pung je khenara bani akhoi Manipur da na khoi gi sa pung ahum tareng khalo ko ada nongdangi pung taruk gumba khoi gi tarik gumba oiba or nongan ba amai to ba se mayum da ga nang na phone to matam da khena bai timing ga nang khangbra akhoi India ga China ga di pung leibada pung ani makhai khene ani makhai khene ba ko
ꯑꯗꯣ ꯅꯪ ꯑꯥꯗ ꯂꯩꯕ ꯃꯇꯝꯗ ꯃꯃꯥ ꯕꯕꯥꯗꯤ ꯆꯠꯇ꯭ꯔꯕꯅꯦꯕ ꯅꯪ ꯅꯥꯛꯁꯤꯗꯀꯣ ꯆꯠꯇ꯭ꯔꯕꯅꯤꯅ ꯅꯪ ꯄꯥꯎꯒ ꯐꯥꯎꯅꯕ ꯃꯇꯝꯗ ꯅꯪ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯅꯒ ꯄꯥꯎꯒ ꯇꯝꯕ꯭ꯔꯕ ꯌꯥꯝꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯅ ꯇꯝꯃꯦꯕꯀꯣ ꯀꯩꯒ ꯇꯝꯒꯦ ꯑꯝꯇ ꯇꯥꯅꯤꯡꯉꯦ ꯅꯪ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯦꯁꯤꯌꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟꯁꯦ ꯑꯣꯏꯔꯛꯄ ꯃꯇꯨꯡꯗ ꯕ꯭ꯔꯣꯟꯖꯁꯦ ꯐꯪꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯏꯃꯥ ꯕꯕꯥꯗ ꯀꯣꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯕꯗꯨꯗꯤ ꯍꯥꯏꯕ ꯐꯪꯉꯝꯃꯔꯣꯏꯕꯀꯣ ꯐꯣꯟꯗꯗꯤ ꯅꯪ ꯁꯣꯏꯅ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯦ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯑꯗꯨꯅ ꯀꯩ ꯈꯨꯝꯒꯦꯕ ꯑꯩ ꯃꯃꯥ ꯕꯕꯥꯗ ꯑꯩ ꯃꯦꯗꯜ ꯐꯪꯉꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦꯅ ꯑꯗꯣ ꯅꯪ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯗꯜ ꯐꯪꯉꯕ ꯃꯇꯨꯡꯗ 5 days ꯂꯩꯔꯛꯄꯁꯤꯗ ꯃꯥꯔꯀꯦꯇꯤꯡꯗꯤ ꯆꯠꯂꯛꯄ꯭ꯔꯥ ꯂꯥꯁ ꯗꯦꯠ 21ꯗ ꯆꯠꯂꯛꯑꯦ 21ꯁꯤꯗ ꯆꯠꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯂꯥꯁ ꯗꯦꯗ ꯆꯠꯄ ꯐꯪꯉꯤꯕ ꯄꯣꯠꯁꯦ ꯅꯪ ꯑꯥꯗꯒꯤ ꯀꯩꯀꯩ ꯂꯩꯔꯛꯈꯤꯒꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯕꯕꯥ ꯏꯃꯥꯒꯤ ꯑꯣꯖꯥꯒꯤꯗꯃꯛꯅꯦꯅ ꯅꯪ ꯈꯜꯂꯒ ꯂꯩꯔꯛꯈꯤꯕ ꯄꯣꯠꯀ ꯂꯩꯕ꯭ꯔꯕ ꯂꯩꯇꯦ ꯑꯗꯨ ꯂꯩꯇ꯭ꯔꯦꯕ ꯅꯪꯒꯤ ꯑꯗꯪ ꯈꯟꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯎꯕꯗ ꯅꯪꯒꯤꯁꯨ ꯂꯩꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯐꯨꯔꯤꯠ ꯑꯃꯇꯪ ꯂꯩꯅꯕ ꯄꯣꯠ ꯆꯩ ꯂꯩꯇꯕꯩ ꯂꯩꯅꯕ ꯄꯣꯠ ꯆꯩ ꯂꯩꯔꯛꯇꯕꯩ ꯃꯣꯏꯒꯤ ꯇꯥꯡꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏ ꯄꯣꯠ ꯆꯩꯗꯣ ꯑꯗꯨꯝ ꯇꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯇꯥꯔꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯅꯤꯀꯣ ꯑꯣꯖꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯥꯏ ꯅꯤꯈꯤꯜꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯄꯁꯦ ꯏꯄꯟ ꯄꯜꯂꯦ ꯑꯗꯣ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯅꯤꯈꯤꯜꯅ ꯁꯨꯃꯥꯏꯅ ꯐꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯉꯁꯥꯏꯁꯨ ꯄꯟꯕꯤꯔꯤꯀꯣ ꯍꯔꯥꯎꯋꯦꯅ ꯑꯗꯣ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤꯀꯣ ꯀꯌꯥꯃꯨꯛ ꯑꯦꯆꯤꯞꯃꯦꯟꯁꯦ ꯐꯪꯕꯗꯤ ꯌꯥꯎꯈ꯭ꯔꯒꯦ ꯏꯁꯥꯒꯤ ꯁ꯭ꯇꯨꯗꯦꯟꯗ ꯑꯦꯆꯤꯞꯃꯦꯟꯁꯦ 2017ꯗ ꯑꯩꯅ ꯇꯥꯛꯆꯔꯛꯄꯁꯦꯀꯣ 2019ꯗꯒꯤꯗꯤ ꯑꯩ ꯑꯉꯥꯡ ꯅꯦꯁꯅꯦꯜ ꯄꯨꯊꯣꯛꯄ ꯑꯗꯨꯝ ꯉꯝꯃꯦ ꯅꯦꯁꯅꯦꯜ ꯄꯨꯊꯣꯛꯄꯗ ꯑꯉꯥꯡ ꯒꯣꯜ 4-5ꯗꯤ ꯑꯉꯥꯡ 3-4 ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯃꯛꯄꯁꯦ ꯒꯣꯜ 4-5ꯗꯤ ꯂꯧꯕ ꯉꯝꯃꯦ ꯑꯗꯨꯒ 2021-22ꯗꯗꯤ ꯒꯣꯜ 19 ꯂꯧꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯉꯥꯡ 4-5 ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯅ ꯑꯩꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯉꯥꯡ ꯁꯦꯅꯤꯌꯔꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯗꯣ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯁꯥꯟꯅꯩ ꯃꯥꯁꯨ ꯅꯦꯁꯅꯦꯜꯗ ꯒꯣꯜ ꯂꯧꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯍꯤꯁꯦ ꯇꯦꯟꯕꯅꯤꯅ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯑꯉꯥꯡ 10-15 ꯃꯨꯛꯇꯤ ꯐꯖꯕ ꯅꯦꯁꯅꯦꯜ ꯒꯣꯜ ꯂꯧꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗ ꯒꯣꯜꯁꯦ ꯑꯃꯨꯛ ꯆꯠꯄꯗ ꯃꯣꯏ 4-5ꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯔꯒꯗꯤ ꯒꯣꯜ 12 ꯂꯧꯔꯛꯄ ꯌꯥꯎꯔꯦ 13 ꯂꯧꯔꯛꯄ ꯌꯥꯎꯔꯦ 10ꯗꯪ ꯂꯧꯕꯁꯨ ꯌꯥꯎꯔꯦ ꯃꯤ ꯑꯃꯅ 3 ꯂꯧꯕ ꯌꯥꯕꯅꯤꯅ ꯑꯉꯥꯡ 5 ꯆꯠꯂꯒꯁꯨ ꯒꯣꯜ 10 ꯃꯨꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯉꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯗꯥꯏꯔꯦꯛꯇꯔꯗ ꯂꯥꯛꯑꯒ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯑꯦꯆꯤꯞꯃꯦꯟ ꯁꯤ ꯂꯧꯕ ꯉꯝꯖꯔꯦꯅ ꯑꯩ ꯗꯥꯏꯔꯦꯛꯇꯔꯗ ꯑꯩ ꯍꯥꯏꯖꯩ ꯑꯩ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯣ ꯗꯥꯏꯔꯦꯛꯇꯔ ꯁꯥꯔꯅꯁꯨ ꯍꯔꯥꯎꯗꯅ ꯁꯄꯅꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯃꯒꯤ ꯑꯣꯏꯅ ꯅꯪ ꯀꯩꯅꯣꯝ ꯆꯥꯅꯧ ꯒꯥꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯣꯖꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯥ ꯉꯥ ꯆꯥꯔꯒ ꯑꯗꯨꯝ ꯁꯤꯗ ꯄꯥꯔꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯩ ꯄꯨꯜꯂꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅꯁꯨ ꯌꯥꯝ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯂꯩ ꯑꯗꯣ ꯅꯤꯈꯤꯟꯁꯨ ꯃꯥꯅ ꯍꯣꯠꯅꯔꯛꯄꯁꯤ ꯃꯥ ꯌꯥꯝ ꯄꯤꯛꯏ ꯍꯧꯖꯤꯛꯁꯨ ꯃꯥ ꯁꯕ ꯖꯨꯅꯤꯌꯔꯅꯤ ꯃꯥ ꯁꯥꯟꯅꯩꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯃꯥꯅ ꯍꯣꯠꯅꯔꯛꯄꯁꯦ ꯃꯥ ꯌꯥꯝꯅ ꯃꯁꯤꯡꯁꯦ ꯐꯠꯇꯕ ꯋꯥꯁꯨ ꯀꯌꯥꯗꯤ ꯉꯥꯡꯗꯦ ꯃꯁꯤꯡꯁꯦ ꯐꯠꯇꯕꯁꯦ ꯃꯥ ꯑꯩꯅ ꯁ꯭ꯇꯔꯦꯆꯤꯡ ꯇꯧꯕꯁꯦ ꯑꯁ ꯃꯥꯅ ꯀꯞꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯄꯦꯠ ꯃꯊꯛꯁꯤꯗ ꯀꯞꯄꯁꯦ ꯁꯨꯡꯆꯠ ꯃꯌꯨꯝ ꯆꯠꯂꯣꯁꯨ ꯌꯥꯗꯕ ꯀꯥꯔꯄꯦꯠꯇꯩ ꯊꯣꯛꯑꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯍꯣꯠꯅꯔꯛꯑꯦ ꯃꯥꯁꯨ ꯍꯣꯠꯅꯔꯛꯑꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯌꯥꯝ ꯐꯖꯅ ꯃꯥꯁꯨ ꯊꯤꯟꯕꯤꯕ ꯇꯧꯕ ꯌꯥ ꯇꯧꯗꯧꯕ ꯊꯕꯛꯅꯤꯅ ꯅꯪ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯊꯤꯜꯂꯛꯄ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯛꯄ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯁꯨ ꯆꯍꯤ 2 ꯀꯣꯔꯣꯅꯥ ꯇꯧꯈꯤꯕꯁꯦ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯂꯦꯞꯇꯦꯕ ꯑꯩ ꯀꯛꯆꯤꯡ ꯍꯤꯡꯒꯣꯜ ꯆꯥꯎꯕꯅꯤꯅ ꯃꯣꯏ 10ꯃꯨꯛꯁꯦ ꯄꯨꯔꯒ ꯄꯨꯟꯅ ꯊꯥꯔ ꯇꯨꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯃꯤꯟꯅꯔꯦꯕ ꯂꯝꯄꯥꯛꯇ ꯊꯣꯛꯑꯒ ꯑꯗꯨꯁꯨ ꯂꯩꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯐꯥꯎ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯔꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯆꯥꯃꯤꯟꯅꯔꯁꯨ ꯄꯨꯂꯞ ꯁꯨꯃꯥꯡꯗꯨꯗ ꯍꯣꯠꯅꯃꯤꯟꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯇꯦꯟꯕ ꯆꯍꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯃꯦꯗꯜ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯆꯧꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯣꯠꯅꯖꯃꯟꯕꯗꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯕꯅꯤꯀꯣ ꯑꯗꯣ ꯅꯤꯈꯤꯜꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥꯁꯦ ꯑꯅꯝ ꯀꯜꯂꯦ ꯑꯗꯨꯒ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯒꯗꯤ ꯇꯧꯗꯕꯒꯨꯝꯕ ꯑꯗꯣ ꯅꯪꯅ ꯇꯧꯔꯣꯏ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯃꯨꯛ ꯑꯩꯁꯦ ꯈꯔ ꯐꯨꯒꯜꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯀꯦꯔꯦꯕ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯌꯥꯝ ꯀꯤꯅ ꯑꯣꯖꯥꯅ ꯇꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯉꯟꯅ ꯄꯨꯡ 4 ꯅꯪꯅꯕ ꯂꯥꯛꯏꯁꯦ 4ꯁꯦ ꯑꯩ ꯏꯔꯤꯜꯕꯨꯡꯗꯩ ꯁꯥꯏꯀꯜꯗ ꯂꯥꯛꯇꯣꯏꯅꯦꯕ 4 ꯅꯪꯅ 4 ꯃꯈꯥꯏ ꯅꯪꯅꯕ ꯃꯝꯃꯤꯉꯩꯗꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅꯁꯨ
ꯃꯅꯤꯄꯨꯔꯁꯤꯗ ꯄꯣꯛꯅꯗꯕ ꯑꯃ ꯃꯅꯤ ꯈꯛꯇꯅꯤꯅ ꯃꯣꯏꯁꯦ ꯌꯥꯝ ꯀꯦꯕ ꯋꯥꯅꯤꯡꯗꯕ ꯋꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯦꯛꯁꯤꯞꯃꯦꯟ ꯈꯔ ꯐꯪꯉꯛꯄꯗꯒꯤ ꯃꯣꯏꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯦ ꯁꯥꯟꯅꯁꯤꯔꯥ ꯁꯥꯟꯅꯔꯣꯏꯁꯤꯔꯥ ꯈꯟꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗꯨꯕꯨ ꯁꯥꯟꯅꯗ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯊꯋꯥꯏꯁꯦ ꯀꯟꯅ ꯌꯥꯎꯔꯒ ꯇꯥꯛꯄꯅꯤꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯑꯉꯝ ꯌꯥꯝ ꯀꯟꯕ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥꯁꯦ ꯀꯞꯈꯤꯕꯗꯒꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗ ꯀꯜꯂꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯅꯤꯈꯤꯜꯀꯣ ꯑꯗꯨꯕꯨ ꯅꯪ ꯉꯁꯤ ꯋꯨꯁꯨꯗ ꯑꯅꯝ ꯀꯜꯂꯨꯕꯗꯅ ꯉꯁꯤ ꯅꯪ ꯃꯥꯏ ꯄꯥꯛꯂꯛꯏꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯐꯪꯕ ꯉꯝꯂꯤꯕꯅꯦꯕꯀꯣ ꯑꯗꯣ ꯅꯤꯈꯤꯜ ꯅꯪ ꯆꯍꯤ ꯀꯌꯥꯗꯒꯤ ꯋꯨꯁꯨ ꯃꯁꯥꯟꯅꯁꯦ ꯉꯁꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯣ ꯑꯩ ꯆꯍꯤ 9 ꯑꯗꯥꯏꯗꯒꯤ 8 yearsꯗꯒꯤꯀꯣ ꯑꯗꯣ ꯅꯤꯈꯤꯜ ꯉꯁꯥꯏꯒꯤ ꯅꯪ ꯋꯨꯁꯨ ꯃꯁꯥꯟꯅꯁꯦ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤꯀꯣ ꯑꯗꯨꯝ ꯁꯤꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯛ ꯃꯌꯥꯝ ꯁꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨ ꯅꯪꯅ ꯄꯥꯝꯖꯔꯨꯕ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤꯁꯨ ꯃꯇꯝꯁꯦ ꯈꯥꯏꯗꯣꯛꯑ ꯆꯠꯂꯝꯒꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡꯁꯦ ꯈꯥꯏꯗꯣꯛꯀꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯑꯌꯨꯛ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯒ ꯇꯨꯏꯁꯟ ꯆꯠꯂꯦ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯥꯟꯅꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛꯀꯨꯝꯕꯁꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯧꯒꯦ ꯁꯥꯟꯅ ꯍꯜꯂꯛꯑꯒ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯇꯧꯋꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕꯁꯦ ꯀꯜꯂꯦꯅ ꯇꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇꯒꯤ ꯇꯨꯏꯁꯟꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯃꯥ ꯕꯕꯥ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠꯁꯦ ꯄꯤꯒꯦ ꯑꯅꯤꯃꯛꯅ ꯑꯗꯨꯝ ꯐꯖꯅ ꯄꯤꯕꯤ ꯁꯞꯄꯣꯔꯠ ꯑꯅꯤꯃꯛꯅ ꯑꯗꯨꯝ ꯐꯖꯅ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯏꯇꯣꯝꯗꯔꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯒ ꯂꯩ ꯆꯤꯆꯦ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯆꯤꯆꯦꯁꯤꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯋꯨꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ ꯋꯨꯁꯨ ꯄ꯭ꯂꯦꯌꯔꯅꯦꯕ ꯃꯥꯁꯨꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁꯇ ꯊꯋꯥꯏ ꯌꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯀꯣ ꯑꯗꯣ ꯃꯃꯥ ꯕꯕꯥꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯤꯈꯤꯜꯕꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯒꯣꯜ ꯐꯪꯕ ꯉꯝꯃꯤꯕ ꯃꯌꯥꯝꯁꯦ ꯕꯕꯥ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯝꯃꯝꯃꯣꯏꯅꯁꯨ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯈꯛꯇꯪꯅꯁꯨ ꯌꯥꯗꯦ ꯉꯁꯥꯏ ꯌꯨꯝ ꯍꯥꯏꯕꯁꯤꯅ ꯌꯨꯝꯕꯨ ꯃꯃꯥ ꯕꯕꯥꯅ ꯉꯁꯥꯏ ꯅꯪ ꯊꯤꯟꯕꯤꯕ ꯆꯥꯕ ꯊꯛꯄꯗꯒꯤ ꯍꯧꯅꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯏꯄꯥꯅ ꯃꯌꯥꯝ ꯇꯧꯕꯤꯗꯅ ꯅꯪ ꯉꯁꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯣꯖꯥꯒꯤ ꯃꯍꯩ ꯐꯪꯗꯅ ꯏꯃꯥ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡꯅ ꯉꯁꯤ ꯅꯪ ꯑꯣꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯅꯤꯈꯤꯜ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯁ꯭ꯀꯨꯜꯒꯤ ꯃꯤꯅꯒ ꯅꯤꯈꯤꯜꯁꯦ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯤꯌꯥ ꯑꯗꯣ ꯅꯪ ꯃꯣꯏꯗꯗꯤ ꯍꯥꯏꯕ꯭ꯔꯕ ꯍꯥꯏꯗꯦ ꯅꯣꯡꯇ ꯍꯥꯏꯗꯦ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯉꯁꯤ ꯅꯤꯈꯤꯜꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯂꯥꯛꯑꯒ ꯋꯥꯔꯤꯁꯦ ꯁꯥꯔꯒ ꯃꯣꯏꯁꯨ ꯁꯣꯏꯅ ꯎꯔꯛꯑꯅꯤꯀꯣ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯈꯪꯉꯛꯑꯅꯤꯕꯀꯣ ꯃꯌꯥꯝꯅꯀꯣ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯈꯨꯝꯒꯅꯤ ꯃꯣꯏꯅꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯦꯄꯤ ꯃꯨꯠꯇꯤ ꯑꯗꯨꯝ ꯑꯣꯏꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯅꯤꯈꯤꯜ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯄꯅꯥꯗꯪꯂ ꯑꯇꯣꯞꯄ ꯀꯅꯥꯗꯤ ꯂꯩꯒꯦ ꯅꯪꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯗ ꯑꯣꯖꯥ ꯁꯄꯅꯥꯒ ꯑꯣꯖꯥ ꯕꯤꯃꯣꯜꯖꯤꯠꯀꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥ ꯕꯤꯃꯣꯜꯖꯤꯠꯀ ꯑꯣꯖꯥ ꯁꯄꯅꯥꯒꯅ ꯃꯦꯟ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯈꯣꯡꯗ ꯁꯨꯝꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯆꯠꯂꯨꯕ ꯖꯔꯈꯟ ꯑꯗꯒꯤ ꯍꯤꯃꯥꯆꯜ ꯑꯗꯒꯤ ꯑꯃꯅ ꯀꯩ ꯂꯝ ꯍꯥꯏꯕ ꯑꯃꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯗꯤ ꯅꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯤꯃꯥꯆꯜ ꯍꯥꯏꯕ ꯂꯝꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯏꯪꯕ ꯄ꯭ꯂꯦꯁ ꯑꯃꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯨ ꯈꯤꯇꯪ ꯇꯥꯅꯤꯡꯉꯤꯅꯦ ꯍꯥꯏꯔꯛꯎꯅꯦ ꯍꯤꯃꯥꯆꯜꯗꯗꯤ ꯏꯪꯉꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯏꯪꯕꯗꯤ ꯑꯣꯏꯗꯦ ꯌꯥꯝ ꯏꯪꯕ ꯑꯣꯏꯗ꯭ꯔꯦꯕ ꯅꯪ ꯀꯔꯝꯕ ꯊꯥꯗꯅꯣ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯅꯤꯈꯤꯜꯅ ꯉꯁꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯤꯡꯗꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯥꯝꯖꯔꯨꯕ ꯁ꯭ꯄꯣꯔꯠꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯅꯤꯅ ꯌꯥꯝꯅꯁꯨ ꯐꯩ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯣꯔ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯇꯨꯅ ꯏꯔꯝꯗꯝꯒꯤ ꯃꯥꯏ ꯄꯨꯔꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯁꯅꯨꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯅꯤꯈꯤꯜꯒꯤ ꯑꯦꯝ ꯑꯣꯐ ꯂꯥꯏꯐꯁꯦ ꯀꯔꯤꯅꯣ ꯑꯩ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛꯇꯁꯨ ꯁꯥꯟꯅ ꯉꯝꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯗꯤ ꯑꯣꯂꯦꯝꯄꯤꯛ ꯑꯃꯗꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯦꯁꯤꯌꯥꯟ ꯒꯦꯝꯅꯤꯀꯣ ꯂꯧꯔꯛꯏꯁꯦ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯅꯦꯕꯀꯣ ꯂꯧꯔꯛꯏꯁꯤꯁꯨꯀꯣ ꯑꯗꯣ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯑꯃꯗꯤ ꯑꯣꯂꯦꯝꯄꯤꯛꯇ ꯁꯣꯏꯗꯅ ꯉꯁꯥꯏꯒꯤ ꯅꯤꯈꯤꯜꯅ ꯈꯟꯖꯔꯤꯕꯗꯣ ꯂꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯑꯣꯖꯥꯗꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ
ꯑꯩꯁꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯒꯗꯤꯀꯣ ꯁ꯭ꯀꯨꯜꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯇꯤ ꯃꯇꯝꯗꯨꯗꯤ ꯑꯌꯨꯛ ꯀꯧꯋꯦ 7 to 9 ꯑꯗꯩ 6:30ꯗꯩ ꯍꯧꯔꯒꯅ ꯄꯨꯡ 2ꯗꯤ ꯑꯗꯨꯝ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦ ꯑꯗꯨꯒ ꯏꯚꯤꯅꯤꯡ ꯍꯧꯖꯤꯛꯁꯤꯗꯤ 3:30 to 5:30 ꯑꯃ ꯑꯉꯥꯡꯒꯤ ꯕꯦꯁꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯦꯁꯁꯤꯅ ꯑꯃꯨꯛ 4:30 to 7 ꯑꯃ ꯕꯦꯁ ꯑꯅꯤ ꯊꯣꯛ ꯇꯧꯕ ꯆꯍꯤꯁꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯪꯉꯛꯄꯁꯦ ꯇꯝꯕ ꯂꯥꯛꯄ ꯑꯩꯈꯣꯏ ꯇꯝꯖꯒꯦꯅ ꯂꯥꯛꯄꯁꯤꯡꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯆꯍꯤ 7 ꯇꯔꯨꯛ ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯇꯦꯂꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯆꯍꯤ 3ꯀ ꯍꯥꯏꯕꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯕ ꯃꯌꯥꯝꯒ ꯂꯣꯏꯅꯔꯛꯄ ꯑꯗꯩ ꯑꯍꯟ ꯃꯌꯥꯝꯁꯨ ꯂꯣꯏꯅꯔꯝꯒꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯅ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤꯅꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯃꯈꯟ ꯃꯥꯟꯅꯗꯦ ꯅꯤꯈꯤꯜꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯅꯤꯅ ꯑꯉꯥꯡꯁꯦ ꯁꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯉꯒ ꯂꯩꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯅ ꯑꯣꯖꯥꯗꯪ ꯀꯤꯔꯒ ꯑꯣꯖꯥꯅ ꯍꯥꯏꯕꯁꯤꯗꯪ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯩ ꯅꯍꯥꯟ ꯑꯩ ꯗꯤꯄ꯭ꯂꯣꯃꯥ ꯑꯩ ꯆꯍꯤ ꯑꯃ ꯑꯩ ꯍꯟꯗꯛꯇ ꯊꯣꯛꯂꯛꯄꯅꯦ ꯑꯩ ꯊꯥ ꯐꯥꯗ꯭ꯔꯤ ꯊꯣꯛꯂꯛ ꯑꯩ ꯂꯣꯛ ꯊꯨꯡꯉꯤꯁꯦ ꯐꯠꯇ꯭ꯔꯤꯁꯦ ꯃꯣꯏ ꯑꯃꯨꯛ ꯂꯥꯎꯔꯛꯄ ꯑꯩ ꯅꯥꯔꯁꯨ ꯄꯣꯊꯥꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯇꯥꯛꯅꯤꯡꯉꯨꯕꯗꯨꯅ ꯑꯗꯨꯅ ꯑꯉꯥꯡꯗ ꯂꯥꯎꯕ 1 2 3 ꯀꯤꯟ ꯊꯤꯟꯕ ꯑꯗꯨ ꯃꯌꯥꯝ ꯂꯥꯎꯔꯨꯕꯁꯤꯅ ꯑꯩ ꯐꯧ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯛꯁꯦ ꯑꯗꯨ ꯂꯣꯛꯁꯦ ꯑꯗꯨꯝ ꯈꯒ ꯊꯨꯡꯉꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯉꯥꯡ ꯍꯧꯖꯤꯛ ꯂꯩꯕ ꯑꯉꯥꯡ ꯑꯅꯧꯕꯗ ꯍꯧꯖꯤꯛ ꯆꯪꯉꯦ ꯑꯉꯥꯡ ꯂꯧꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣই ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯕꯦꯁꯤꯛꯇꯤ ꯐꯖꯗꯕ ꯌꯥꯗꯕꯅꯤꯅ 3:30 to 5:30 ꯐꯥꯎꯗꯤ ꯃꯣꯏ ꯐꯖꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯃꯦ ꯃꯣꯏꯅ 4:30 to 7 ꯐꯥꯎ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯨꯇꯤ ꯑꯗꯨ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯔꯤꯛ ꯋꯥꯠꯍꯧꯕꯒꯤ ꯂꯥꯏꯔꯤꯛ ꯑꯩꯅ ꯊꯕꯛ ꯐꯪꯕ ꯀꯨꯝꯁꯦ ꯑꯩ 12ꯇꯪ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯑꯗꯨꯅ ꯑꯩꯗꯤ ꯒꯣꯜꯗꯤ 3 ꯂꯧꯕ ꯑꯗꯨ ꯑꯩꯅ ꯀꯩꯒꯨꯝꯕ MA ꯂꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯨꯄꯔꯚꯥꯏꯖꯔ ꯄꯤꯒꯅꯦꯕ ꯑꯗꯨꯒ ꯑꯩ ꯏꯆꯦ ꯑꯃ ꯑꯩꯒ ꯏꯚꯦꯟ ꯆꯞ ꯃꯥꯟꯅꯕ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯁꯤꯕ꯭ꯂꯥꯁꯦ ꯃꯥꯁꯦ ꯒꯣꯜ 3 ꯂꯧꯏ ꯑꯗꯣ ꯃꯥꯅ MA ꯂꯣꯏꯈꯤꯕꯅꯤꯅ ꯃꯥ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯗ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯐꯪꯈꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯅꯤꯈꯤꯜ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯁꯟꯁꯤꯁꯨ ꯃꯔꯨꯅꯤꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯣꯏ ꯑꯗꯨꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯉꯝꯃꯅꯤꯅ ꯈꯜꯂꯤꯀꯣ ꯅꯤꯈꯤꯜ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯁꯥꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯅꯤꯈꯤꯜꯅ ꯉꯁꯤ ꯒꯣꯜ ꯑꯗꯒꯤ ꯁꯤꯜꯚꯔ ꯕ꯭ꯔꯣꯟꯖ ꯑꯗꯨꯒ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯂꯛꯄꯁꯦ ꯁꯤ ꯑꯦꯁꯤꯌꯥꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯀꯣ ꯑꯗꯨ ꯀꯅꯥꯗ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯒꯅꯤꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯣꯖꯥ ꯁꯄꯅꯥ ꯑꯃꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯇꯕꯨ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯒ ꯑꯩꯕꯨ ꯋꯨꯁꯨꯗ ꯄꯨꯁꯟꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯔꯇꯟ ꯃꯣꯏꯁꯤꯡꯗ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯐꯥꯎꯒꯦ ꯉꯁꯤ ꯅꯤꯈꯤꯜꯅ ꯑꯣꯖꯥꯗ ꯉꯁꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯩꯅ ꯄꯥꯝꯖꯔꯛꯄ ꯗ꯭ꯔꯤꯝ ꯈꯔ ꯑꯩꯉꯣꯟꯗ ꯂꯥꯛꯄꯒꯨꯝꯅ ꯇꯧꯋꯦ ꯑꯦꯆꯤꯞꯃꯦꯟ ꯍꯣꯠꯅꯔꯨꯕꯗꯨꯒꯤ ꯁꯛꯁꯦꯁꯇꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯑꯗꯣ ꯅꯤꯈꯤꯜ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯤꯈꯤꯜꯕꯨ ꯎꯅꯕ ꯂꯥꯛꯄꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯀꯔꯤ ꯐꯥꯎꯒꯦ ꯅꯤꯈꯤꯜ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯑꯩꯕꯨ ꯎꯅꯕꯤꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯔꯦꯗꯤꯑꯣꯗ ꯀꯧꯔꯛꯑꯦ ꯑꯗꯨꯗꯁꯨ ꯉꯥꯡꯖꯔꯨꯔꯦ ꯍꯥꯏꯗꯤ ꯔꯦꯗꯤꯑꯣꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯕꯨ ꯔꯦꯗꯤꯑꯣꯅ ꯑꯍꯥꯟꯕ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯅꯤꯈꯤꯜ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯉꯁꯤꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯣ ꯅꯤꯈꯤꯜꯁꯦ ꯈꯔꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒ ꯉꯁꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯒ ꯈꯤꯇꯪ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯍꯥꯏꯁꯦ ꯈꯤꯇꯪ ꯃꯁꯥꯗ ꯂꯩꯔꯦ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯌꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯩꯅꯁꯨ ꯑꯩ ꯄ꯭ꯂꯦꯌꯔ ꯂꯥꯏꯐꯇꯕꯨꯗꯤ ꯑꯩ ꯎꯅꯈ꯭ꯔꯦ ꯑꯩ ꯇꯤꯚꯤ ꯀꯌꯥꯝ ꯂꯧꯗꯅ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥꯝ ꯂꯧꯈ꯭ꯔꯦ ꯑꯩ ꯒꯣꯜ ꯐꯪꯕ ꯑꯗꯨꯝ ꯀꯥꯟꯗꯁꯨ ꯑꯩꯁꯦ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯑꯍꯥꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯛ ꯇꯥꯛꯊꯣꯛꯄꯤꯕ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯁꯕ ꯖꯨꯅꯤꯌꯔ ꯃꯥꯁꯨ ꯑꯍꯥꯟꯕꯅꯦ ꯑꯩꯍꯥꯛꯃꯛꯁꯨ ꯑꯩ ꯑꯣꯖꯥ ꯀꯥꯔꯛꯄꯗꯒꯤꯁꯨ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯧꯕꯤꯕꯁꯦ ꯃꯇꯨꯡꯗꯁꯨ ꯑꯩ ꯍꯦꯟꯅ ꯑꯦꯆꯤꯞꯃꯦꯟ ꯄꯨꯊꯣꯛꯄ ꯉꯝꯕꯁꯨ ꯑꯣꯏꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄꯤꯕ ꯁꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟ ꯑꯐꯕ ꯄꯨꯔꯛꯄ ꯂꯩꯕꯁꯤꯡꯁꯦ ꯊꯤꯕꯤꯔꯒ ꯍꯦꯟꯅ इंटरव्यू लौबीबा सुमाय सक ताकपी हाइबसे आई साइतेसु आई हाइजेगे याम नुंगाइजै अदो निखिल अरोइबा ओइना अखोइगी कनोदा व्यूअर्स ता हाइतारे को निखिल गी ओइबा मेसेज समतंग पिरमसिने जे हौरइबा मी सिंजे स्पोर्ट ता चंगनबा अदुगा ओजा ताकपिरिबा ममा बाबा दा रेस्पेक्ट याम तौबिबा अदुगा
ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯥꯏꯗꯤ ꯃꯁꯤ ꯃꯈꯩꯁꯦ ꯇꯧꯔꯒꯗꯤ ꯑꯐꯕ ꯁꯣꯏꯗꯅ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ education and sportsꯇ sports ꯆꯪꯂꯒꯁꯨ education ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯅꯤꯈꯦꯜ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯁꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯝꯕ ꯑꯃꯗꯤ sports ꯆꯪꯂꯒꯁꯨ ꯃꯥꯒꯤ ꯁꯥꯏꯠꯇ ꯍꯣꯕꯤ ꯑꯣꯏꯅꯀꯣ ꯃꯗꯨꯁꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯑꯗꯒꯤ discipline ꯅꯥꯏꯕ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯕ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯔꯣꯏꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯀꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯋꯨꯁꯨ ꯄꯥꯝꯖꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯈꯣꯏꯗ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯅꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯀꯛꯆꯤꯡꯗꯒꯤꯅꯤ ꯀꯛꯆꯤꯡꯐꯧ ꯆꯠꯄꯗ ꯑꯉꯥꯡꯈꯩ ꯑꯩꯈꯣꯏ ꯑꯊꯥ ꯑꯊꯥꯞꯄ ꯆꯤꯡꯌꯥ ꯀꯌꯥꯗ ꯊꯦꯡꯅꯩ ꯑꯉꯥꯡꯈꯩꯁꯦ ꯁꯥꯟꯅꯕꯗ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯅꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯣꯏꯅꯤꯅꯦ ꯈꯟꯖꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯟꯅꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏ RCC ꯎꯁꯨ ꯍꯣꯜꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯖꯒꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯒꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯝꯄꯦꯛ ꯇꯤꯚꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩ ꯃꯦꯁꯦꯖꯁꯦ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨꯀꯣ ꯑꯗꯣ ꯅꯤꯈꯤꯜꯒꯤ ꯇꯨꯡꯒꯤ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯤꯈꯤꯜꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯄꯨꯁꯨꯀꯣ ꯍꯥꯏꯕꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯗꯤ ꯑꯣꯖꯥꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅ ꯌꯥꯏꯐ ꯊꯝꯖꯔꯤ ꯄꯤꯅꯕꯤꯔꯁꯤ